ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯆꯤꯡꯌꯥꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯊꯣꯝꯕ ꯀꯧꯕ ꯌꯥꯝꯅ ꯂꯝ ꯍꯦꯟꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 10ꯅꯤ, ꯃꯍꯥꯛꯅ ꯑꯅꯤꯁꯨꯕꯅꯤ꯫ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯇꯣꯝꯆꯥ ꯀꯧꯏ, ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯑꯌꯤꯡꯕꯤ ꯀꯧꯏ꯫ ꯃꯆꯥ ꯌꯥꯝꯃꯟꯕꯅ ꯅꯤꯡꯊꯤꯅ ꯐꯖꯅ ꯃꯆꯥ ꯂꯣꯏꯅꯃꯛ ꯌꯦꯡꯁꯤꯟꯕ ꯉꯝꯗꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯄꯪꯂꯩꯗ ꯂꯩꯅꯩ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯂꯝ ꯍꯦꯟꯕꯗꯤ ꯀꯅꯥꯁꯨ ꯌꯥꯎꯗꯦ, ꯊꯣꯝꯕ ꯈꯛꯇ ꯅꯠꯇꯅ꯫ ꯅꯣꯡꯃ ꯑꯌꯨꯛ ꯆꯥꯛ ꯆꯥꯔꯝꯗꯥꯏ ꯃꯇꯝ ꯑꯃꯗ ꯃꯃꯥꯅ, "ꯏꯕꯦꯝꯆꯧꯕꯤ, ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ? ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ." ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯉꯧꯕꯤꯅ, "ꯂꯣꯏꯔꯦ ꯏꯃꯥ." "ꯄꯥꯕꯗꯤ ꯂꯥꯛꯃꯤꯟꯅꯗ꯭ꯔꯕꯣ? ꯀꯥꯏꯗ ꯂꯩꯍꯧꯔꯒꯦ? ꯀꯅꯥꯒꯤ ꯈꯨꯂꯪꯅꯣ ꯄꯥꯕꯅ ꯆꯠꯂꯤꯗꯨꯕꯣ?" "ꯂꯥꯛꯑꯅꯤ ꯍꯥꯏꯍꯧꯔꯕꯅꯤ, ꯅꯪꯒꯤ ꯈꯨꯔꯥ ꯏꯕꯣꯆꯧꯕ ꯍꯣꯏꯒꯤꯅꯤ." "ꯐꯔꯦ, ꯆꯥꯛꯇꯣ ꯊꯤꯗꯣꯛꯑꯣꯀꯣ, ꯑꯩ ꯏꯔꯨ ꯑꯝꯇ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯆꯥꯏꯊꯔꯨꯈꯤꯒꯦ, ꯍꯨꯃꯥꯡꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯅꯄꯥꯒꯤꯁꯨ ꯊꯤꯔꯣꯀꯣ, ꯄꯨꯂꯞ ꯆꯥꯅꯅꯕ." "ꯍꯥꯏ, ꯑꯉꯥꯡꯁꯤꯡꯗꯤ ꯆꯥꯈ꯭ꯔꯕ꯭ꯔꯣ? ꯀꯥꯏ ꯆꯠꯈ꯭ꯔꯒꯦ?" ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯅ, "ꯆꯥꯛꯀ ꯂꯣꯏꯕ ꯅꯪꯗꯤ, ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯦ꯫ ꯃꯣꯏ ꯄꯨꯂꯞ ꯇꯨꯔꯦꯟꯗ ꯏꯔꯣꯏꯕ ꯁꯥꯟꯅꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯊꯣꯝꯕ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯛ ꯆꯥꯗꯕ꯫ ꯆꯥꯛ ꯆꯥꯕꯁꯨ ꯑꯝꯇ ꯂꯥꯛꯇꯦ, ꯀꯧꯔꯨꯔꯁꯨ ꯂꯥꯛꯎ ꯌꯥꯗꯦ꯫ ꯇꯨ, ꯑꯥꯗ ꯅꯥꯎꯔꯤ ꯑꯃꯒ ꯎꯆꯦꯛ ꯀꯥꯞꯄꯒ ꯂꯩꯔꯦ꯫ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯀꯧꯔꯕꯅꯤ, ꯆꯥꯛ ꯂꯥꯝꯗ꯭ꯔꯤꯅꯅꯦ ꯂꯥꯛꯎꯒ ꯌꯥꯗꯦ." ꯃꯃꯥꯅ ꯏꯔꯨ ꯂꯨꯖꯅ ꯍꯥꯏꯔꯛꯏ, "ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯕꯣ? ꯐꯔꯦ, ꯍꯣꯔꯦꯟꯅꯦ ꯆꯔꯥ ꯋꯥꯟꯖꯔꯅꯤ, ꯈꯔ ꯌꯥꯝ ꯈꯥꯛꯄꯤꯔꯣ ꯃꯥꯒꯤ ꯁꯔꯨꯛꯇꯣ." ꯃꯄꯥꯁꯨ ꯀꯥꯔꯛꯂꯦ꯫ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯊꯣꯝꯕꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯏ, ꯎꯆꯦꯛ ꯃꯆꯥ 2ꯒ ꯃꯄꯤ ꯑꯃꯒ ꯄꯨꯔꯛꯂꯒ, "ꯏꯆꯦ, ꯍꯣꯏ ꯏꯆꯦ, ꯇꯨ ꯑꯩꯅ ꯐꯥꯔꯛꯏꯅꯤꯅꯦ, ꯌꯦꯡꯉꯨ ꯇꯨ, ꯑꯁ ꯃꯄꯤ ꯑꯃꯗꯤ ꯄꯥꯏꯈ꯭ꯔꯦꯕ, ꯑꯗꯨꯁꯨꯅꯦ ꯑꯩꯅ ꯍꯥꯠꯇꯣꯏꯅꯦ ꯍꯣꯔꯦꯟ." ꯃꯃꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ, "ꯍꯩ ꯍꯤꯡꯆꯥꯕ, ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯀꯩꯗꯧꯔꯦ? ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯆꯥꯛ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯗꯕ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯖꯤꯕꯁꯤꯡ ꯑꯁꯦ ꯍꯥꯠꯇꯣꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ?" "ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤꯅꯣꯅꯦ ꯅꯪꯕꯣ? ꯅꯨꯡꯁꯤꯗ꯭ꯔꯣ? ꯐꯠꯇꯦ, ꯍꯥꯠꯇꯣꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯅꯦ ꯅꯪꯕꯣ? ꯅꯪꯅꯦ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯌꯦꯡꯉꯣ, ꯅꯪ ꯃꯊꯪꯒ ꯑꯃꯨꯛ ꯑꯗꯨꯃꯥꯏꯅ ꯍꯥꯠꯂꯕꯀꯣ, ꯅꯪ ꯆꯥꯛ ꯄꯤꯖꯗ꯭ꯔꯦ ꯈꯪꯉꯨ." "ꯄꯤꯖꯗ꯭ꯔꯁꯨ ꯀꯥꯏꯗꯦꯅ, ꯎꯆꯦꯛ ꯍꯥꯠꯂꯒ ꯆꯥꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯋꯥꯡꯅ ꯀꯥꯈꯠꯇꯨꯅ ꯂꯩꯔꯤꯕ ꯀꯛꯆꯦꯡ ꯃꯀꯣꯟ ꯑꯗꯨꯗꯁꯨ ꯈꯣꯡꯄꯥꯛꯅ ꯀꯥꯎꯔꯝꯃꯤ꯫ ꯑꯃꯨꯛꯀꯁꯨ ꯁꯨꯔꯨ ꯅꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯂꯥꯍꯧꯋꯤ, "ꯍꯩ ꯃꯤꯊꯤꯟꯆꯩ ꯃꯥꯟꯕꯧ, ꯀꯛꯆꯦꯡ ꯃꯀꯣꯟ ꯑꯗꯨ ꯊꯨꯒꯥꯏꯕ ꯐꯠꯇꯕꯅꯤꯅꯦꯍꯦ, ꯐꯔꯣꯏꯗꯣꯔꯤꯗꯀꯣ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ꯫ ꯃꯤꯊꯤꯟꯆꯩ ꯃꯥꯟꯕ ꯅꯪ, ꯍꯣꯔꯦꯟꯅꯦ ꯆꯥꯛ ꯄꯤꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯅꯪ." ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏ, "ꯑꯁ ꯌꯥꯔꯦꯅꯦꯍꯦ, ꯅꯆꯥꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯅꯤ ꯅꯪꯁꯨ? ꯈꯔ ꯆꯥꯎꯔꯒ ꯒ꯭ꯌꯥꯟ ꯇꯥꯖꯔꯛꯀꯅꯤ." ꯃꯃꯥꯅ, "ꯎꯆꯦꯛ ꯑꯁꯦ ꯂꯝꯍꯥꯡꯗ ꯃꯨꯟꯕꯣꯏ ꯃꯨꯟꯗꯕꯣꯏ ꯇꯧꯔꯒ ꯑꯃꯨꯛ ꯂꯧꯔꯒ ꯆꯥꯔꯨꯗꯣꯏ ꯑꯣꯏꯔꯝꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦꯗ ꯃꯁꯤ." ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯂꯧꯕꯨꯛꯇ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕꯗꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯒ, "ꯏꯆꯦ, ꯑꯩꯒꯤ ꯆꯥꯛ ꯄꯤꯌꯨ, ꯆꯥꯛ ꯂꯥꯝꯃꯤ." "ꯑꯐꯥꯎꯕꯅ ꯁꯥꯔꯤꯕ ꯑꯃꯨꯛ ꯇꯣꯏꯕ, ꯆꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯗꯥꯏꯅꯦ, ꯁꯦ ꯁꯤꯗ ꯂꯩꯔꯦ." ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯄꯤꯔꯦ꯫ ꯉꯁꯥꯏꯒꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯃꯥꯅ ꯂꯧꯊꯣꯛꯂꯒ ꯄꯨꯔꯛꯂꯒ ꯆꯥꯛꯀ ꯆꯥꯔꯦ꯫ ꯃꯆꯦꯁꯨ ꯋꯥ ꯀꯥ ꯍꯦꯟꯅꯗꯤ ꯉꯥꯡꯕꯤꯗ꯭ꯔꯦ꯫ ꯃꯧꯄꯥ ꯑꯗꯨ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ꯫ ꯑꯁꯣꯝꯗꯅ ꯉꯁꯥꯏ ꯃꯥꯅ ꯀꯧꯈꯥꯏꯔꯝꯕ ꯅꯩꯈꯥꯏꯔꯝꯕ ꯀꯛꯆꯦꯡ ꯃꯈꯣꯜ ꯑꯗꯨ ꯑꯃꯨꯛ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯒꯠꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯕꯅ, "ꯑꯁ, ꯀꯛꯆꯦꯡ ꯃꯀꯣꯟꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛ ꯁꯥꯔꯝꯃꯤꯅꯦ." ꯃꯆꯦꯅ ꯑꯃꯨꯛ ꯍꯥꯏ, "ꯌꯥꯔꯦ, ꯆꯥꯛꯇꯣ ꯐꯖꯅ ꯆꯥꯔꯣ, ꯑꯁꯤ ꯑꯃꯨꯛ ꯊꯨꯒꯥꯏꯔꯨꯔꯅꯨꯀꯣ, ꯐꯠꯇꯦ ꯍꯥꯏꯕꯅꯤꯀꯣ." ꯅꯨꯃꯤꯗꯥꯡꯗꯨ ꯃꯆꯦ ꯑꯍꯜꯅ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯃꯥꯅ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯑꯇꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯃꯄꯥꯒꯅ ꯐꯨꯡꯒꯥ ꯑꯗꯨꯗ ꯐꯝꯂꯤ꯫ "ꯊꯣꯝꯕ, ꯑꯩꯈꯣꯏꯗꯒꯤ ꯄꯤꯛꯊꯕ ꯁꯥ ꯎꯆꯦꯛ ꯇꯤꯟ ꯀꯥꯡꯁꯤꯡ ꯑꯁꯦ ꯉꯝꯃꯤ ꯍꯥꯏꯗꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯦ ꯇꯧꯒꯅꯨ, ꯐꯠꯇꯦ꯫ ꯃꯣꯏꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯃꯆꯥ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ, ꯃꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤꯕꯅꯤ." ꯊꯣꯝꯕꯗꯨ ꯇꯨꯃꯤꯟ ꯂꯩ, ꯇꯥꯁꯤꯟꯅꯕ ꯁꯥꯔꯤ, ꯑꯗꯨꯕꯨ ꯃꯅꯥꯗꯗꯤ ꯍꯥꯞꯇꯦ꯫ ꯃꯩꯇꯥꯟ ꯑꯗꯨ ꯈꯣꯠꯇꯣꯛꯄꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯕ ꯑꯅꯤꯁꯨꯕ ꯑꯗꯨꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ, ꯄꯥꯕꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯗꯦ, ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯔ ꯂꯩ." ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯍꯥꯟꯁꯨꯅꯦ ꯃꯅꯤꯡꯒꯤ ꯃꯥꯏꯃꯨꯒꯤ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯁꯥꯔꯤ ꯑꯃ ꯂꯩꯗꯥꯏ, ꯃꯤꯡꯒꯥꯗꯤ ꯁꯛꯍꯦꯟꯕ ꯀꯥꯏꯅ, ꯍꯨꯏ ꯑꯉꯥꯎꯕ ꯃꯥꯟꯕ ꯑꯃ ꯂꯩꯕꯗꯣ, ꯅꯨꯄꯤ ꯊꯤꯒꯦꯗꯤ ꯂꯩꯇꯦ, ꯎꯆꯦꯛ ꯌꯥꯝꯅ ꯍꯥꯠꯄꯤ ꯇꯥꯅꯔꯤꯌꯦ ꯑꯩꯈꯣꯏꯒꯤꯁꯤꯒ."
Mapana mo hairei. Yare yare. Numidang sida kuilang hinglangi. Mathanggi numita thombagi mamaga mapagana labuk chatnanaba loisillingai lekai adugi mauna ha ani laklaga kauraklami. Iche ingbi labuk chatoiro wari amta sasiba. Haima thoibi lao lao kakhalo kari wari no. Nachanupa thombase khara phajana warak watem tawbi. Ngarang mana nawrina kapada. Ichanupi apikpoduda pambomda pale. Mai mita palamlabadi kamai tawni. Aidani mangjagadaba. Ayingbidu kumpham laitre. Bema sauranu mathangdadine ai warak lagi. Icha asokpadugi laying selado aikhoi loina puthokjagi. Mauna ha ani du chatkre. Ayingbina famungda tumliba thombabu soro soro chingduna thorakle. Machanupi ahalna. Ima yarise adumai tawnuba. Ai horen tapna hairageba. Se yare mi nangbo. Mamana thombabu tap taba makai phurami. Haira e aduga. Nang yum asida lehogba yaro. Aikhoi ga puna labukta chakadabani. Hai yarise thambiram. Karigi thamlamba. Horen atopa angang ama amuk soklabadi kamai tawni. Layang mam puthokpa ngamgodro. Somdana chara ani se kayada wana charibano. Asumna thombado mamana labukta chatpada soro soro chingduna adum pukre. Ngayhak leiraga thombagi nawri kapminabagi kangbu ado thombabu hauba makhoigi mayumda laklami aduga kaurei. Itao as kaino hajubau tumba hawatribo lao nangna khongnang makhongda ngairamona haire aduga ngaire laksu lakti. Tanja aduda thombagi mache angobina. Noi oire thombadi labukta chakhiye. Nupa macha amana fatlauna hairei. Kaigi madia halaroidro haija. As loire akoidasu kem hamde madi. Angobina horen numida wairam halakani. Hayeng khaidi uche kapagi haubala kanu haina hairambi. Ibungosa uche kaptogi sarukne santi khulujo tharoi khulujo pero heujo ko. Angang amana amu hairei. As loire adudi laisabi ari binoina tawgadabani. Akhodi nupanina hatba tupagi thabak tawgadabani. Asi hairamlaga chenkre ataiduso mari mari chenkre. Angang ni haidana tawri singse nushiroi dawrida. Asomdana amuk thombado ituk tuk thana laire. Mama mapana thabak suri. Maso adwai anakpa amada tumina famduna laire. Makok maru ipha pharaduna mamana soro soro chinglakpagi masada setliba litliba phirol sing aduso ipai pairaga adum laire. Mamittagi misang ado makhutna mana kotna manakta lairiba kakching makon ado chai macha ama pairaga thugairami. Amabu thugaiba loiraga amamuk thugai. Anakpada lairamba atopa kakching makon sing ado loina thugairami. Ngaihak amuk mathakta yengkhali aduga khanjai. As uchek sidi chawi he. Nauri pura amadi phasana hatkadabani. Makhada amuk yengtharakpada thombana. Ngasai aina thugai khiba makon sidi amuk khara sagatpa horumine. Ish thabak yam kanna subugi mongni ne. Akhoi ma charoi gumbini ne sidi thabak phabai jata. Amuk so mathanta. Kaino. Yamara mo ine. Yamara mo iko kakcheng singse paring ga chatladana. Ish kaujeng asiba achauba mo puraga laine. Masigi kaujeng se lauthoaga aswaida langthoke. Asomna thombana kaujeng ada ta pairaga maduda yauba kakcheng khara aduga loinana laktana langkhirami. Asomna ayuk chupa ama thombado kakcheng makon thugaibada thabak jinjarami. Yamna nungaiba haibadu oikre. Chak chaba matam yauraduna makhoi ahum mayumda karakle. Mayum yauraga thombagi mayamba ani shuba aduna noklaga. Akhoi thomba sidi kaino. Phiroga se pungpai bai thabak yang waba malida. Mache angobina. As yare khanaba mo hawi. Thomba nachinaya sengtolo chalo chak chana naba kuirakanu ko. Angobina. Ima baba thomba se horin supu doira. Puraroi. Masai gyan phana yamna takhraban. Warani horin amuk chatladi. Lambina marol ama sangliba. Nuksana ga sariba. Thomba na prap. Dale. Ai lakani. Ai laktoini. Yare to. Tinpa kakpai maraktuda chaluranu. Dale. Ai jagani. Labuktana amuk ngasai makon thugai biramba kakcheng sing ado o khongba makai kapli. Amana khonjel ga isi sina hairei.
ꯑꯩ ꯋꯥꯕꯅ ꯁꯤꯗꯣꯔꯦ ꯀꯩꯅꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡꯗꯨꯕꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯤꯒꯤ ꯌꯨꯝꯁꯤꯕꯨ ꯊꯨꯒꯥꯏꯔꯤꯁꯤꯕꯣ ꯀꯔꯝꯕ ꯀꯣꯛꯅꯣꯕ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯌꯦꯡꯉꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯁ ꯋꯥꯕꯅ ꯌꯥꯗ꯭ꯔꯦꯗ ꯀꯩꯅꯣ ꯁꯣꯅꯣ ꯆꯨꯕ ꯑꯉꯥꯡꯂ ꯈꯪꯗꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯃꯅ ꯑꯃꯨꯛ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯉꯁꯥꯏ ꯁꯥꯎꯅꯤꯡꯗꯅꯅꯦ ꯃꯃꯥꯏꯗꯨꯗ ꯀꯥꯈꯠꯂꯒ ꯆꯤꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯒꯗꯤ ꯃꯥꯒꯤ ꯃꯤꯠꯁꯥꯡ ꯑꯗꯨꯗ ꯆꯅꯞ ꯆꯅꯞ ꯂꯥꯎꯔꯒ ꯇꯧꯕꯗꯨꯗꯅꯦ ꯇꯣꯛꯑꯕꯅꯦ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯑꯁꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯍꯣꯔꯦꯟꯒ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤꯅꯦ ꯈꯪꯒꯅꯤ ꯃꯈꯨꯠ ꯈꯨꯗꯣꯟꯕꯤ ꯑꯗꯨꯗ ꯆꯤꯛꯀꯗꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯄꯦꯟꯗꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯛꯆꯦꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯣ ꯍꯣꯔꯦꯟꯁꯨ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠꯆꯩ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛꯁꯨ ꯃꯥꯅ ꯂꯣꯏꯅ ꯂꯪꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯊꯝꯕꯗꯁꯨ ꯌꯨꯝ ꯊꯨꯒꯥꯏꯕꯗ ꯂꯣꯏꯅ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯊꯨꯒꯥꯏꯕ ꯂꯣꯏꯍꯧꯗꯕ ꯈꯔ ꯂꯩꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯤꯟꯖꯥꯛ ꯈꯔ ꯄꯩꯁꯤꯜꯂꯒ ꯊꯝꯍꯧꯁꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯥ ꯍꯦꯛ ꯂꯥꯛꯄ ꯎꯕꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯇꯕꯤꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯅꯨꯡꯗ ꯂꯩꯔꯁꯤꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯕ ꯑꯩꯒꯤ ꯏꯅꯥꯏ ꯀꯛꯆꯦꯡꯁꯤꯡꯕꯨ ꯌꯨꯝ ꯀꯥꯏꯗ꯭ꯔꯤꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯆꯪꯖꯐꯝ ꯄꯤꯕꯤꯌꯨ ꯁꯨꯃꯥꯏꯅ ꯅꯨꯡꯁꯥꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯅꯕ ꯃꯆꯤꯟꯖꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯤꯔꯒ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯃꯀꯣꯟꯁꯤꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯄꯣꯊꯥꯅꯔꯤ ꯃꯀꯣꯟ ꯑꯃꯗ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ ꯑꯁ ꯅꯨꯄꯥ ꯃꯁꯤꯒꯤ ꯀꯣꯛꯆꯥꯎꯕ ꯁꯨꯅꯤꯡꯗꯕꯁꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯏꯁꯤꯕꯣ ꯑꯁ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯆꯥꯕꯅ ꯕꯣꯔꯥ ꯕꯣꯔꯥ ꯆꯥꯅ ꯊꯛꯅꯅꯕ ꯄꯣꯠ ꯆꯩ ꯍꯣꯜꯂꯦ ꯃꯥꯗꯤ ꯌꯥꯎꯔꯣꯏ ꯃꯊꯛꯇ ꯇꯣꯡꯉꯒ ꯍꯦꯛꯇ ꯂꯥꯛꯀꯅꯤ ꯑꯁ ꯑꯇꯩꯁꯤꯕꯨꯗꯤ ꯐꯔꯦ ꯑꯁꯤꯕꯨ ꯀꯩꯒꯤ ꯌꯥꯎꯍꯜꯂꯛꯏꯅꯣꯕ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯑꯩ ꯁꯣꯝꯗꯅꯦ ꯏꯔꯨꯝꯁꯤꯡ ꯑꯁꯦ ꯏꯆꯥ ꯑꯣꯜꯂꯛꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯃꯥꯅ ꯂꯣꯏꯅ ꯆꯥꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯁ ꯉꯥꯡꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯅꯣꯡꯃ ꯅꯤꯅꯤꯈꯛ ꯆꯥꯕꯗꯕꯨ ꯀꯩꯁꯨ ꯃꯨꯠꯂꯣꯏꯅꯦ ꯑꯩꯈꯣꯏ ꯃꯥꯅ ꯆꯥꯈꯤꯕ ꯁꯔꯨꯛꯇꯣ ꯑꯩ ꯁꯤꯡꯕꯤꯒꯦꯁꯦ ꯑꯩ ꯍꯣꯠꯅꯒꯦ ꯑꯩꯁꯨ ꯂꯥꯕꯅꯤꯅꯦ ꯂꯥꯕ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯅꯪꯕꯨ ꯅꯨꯡꯁꯤ ꯂꯥꯡ ꯊꯛꯂꯝꯕ ꯃꯥꯒꯤ ꯈꯥꯕ ꯍꯥꯏꯕ ꯑꯃꯣꯝ ꯑꯃꯠꯇꯅ ꯌꯥꯕꯤꯗꯕ ꯀꯛꯆꯦꯡ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯔꯥꯎꯅꯤꯅꯦ ꯍꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯅꯤꯕ ꯅꯥꯔꯩꯒꯥꯗꯣ ꯀꯣꯟꯁꯤꯟꯅꯔꯒ ꯌꯥꯝ ꯍꯔꯥꯎꯗꯣꯏꯅꯦꯕ ꯅꯪ ꯍꯩꯃꯥ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯄꯨꯊꯣꯛꯄꯤꯔꯛꯏꯁꯤꯕꯣ ꯇꯥꯅꯤꯡꯗꯦꯍꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯗꯨꯕꯨ ꯁꯛꯇꯥꯗꯣ ꯁꯨꯡꯅꯨ ꯍꯦꯛ ꯅꯨꯡꯁꯤꯗꯦ ꯑꯗꯨꯅꯕꯨ ꯂꯩꯕꯤꯗ꯭ꯔꯤꯗꯨꯅꯤ ꯃꯥꯅ ꯀꯧꯖꯦꯡ ꯄꯤꯖꯔꯁꯨ ꯇꯤꯟꯊ꯭ꯔꯣꯛ ꯄꯤꯖꯔꯁꯨ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯖꯔꯁꯨ ꯑꯩꯅ ꯁꯨꯛꯌꯥ ꯌꯥꯕꯤꯗꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯇꯣꯞꯄ ꯀꯛꯆꯦꯡ ꯑꯃꯣꯝ ꯄꯥꯝꯕꯗꯒꯤ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯕꯗꯅꯥꯝ ꯄꯤꯕ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯐꯠꯇꯕ ꯏꯆꯥ ꯏꯁꯨꯒꯤ ꯈꯜꯂꯒ ꯋꯥ ꯈꯤꯇ ꯍꯥꯏꯖꯔꯨꯕ꯭ꯔꯥꯕꯨ ꯃꯗꯨꯒꯤ ꯈꯥꯕ ꯍꯥꯏꯕꯗꯣ ꯁꯛꯇꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯕꯅꯤ ꯀꯛꯆꯦꯡ ꯑꯃꯣꯝ ꯈꯨꯗꯤꯡꯒꯤ ꯀꯂꯦꯖꯥ ꯇꯧꯗꯅ ꯃꯁꯤꯗ ꯀꯧꯖꯦꯡ ꯑꯆꯧꯕ ꯑꯃꯃꯝ ꯄꯤꯗꯅ ꯂꯧꯕ꯭ꯔꯥꯁꯨ ꯅꯠꯇꯕ ꯁꯛꯇꯥꯗꯨꯅ ꯅꯨꯡꯁꯤꯗꯕꯅꯤ ꯑꯗꯨꯗꯅꯤ ꯑꯩꯅ ꯑꯩꯒꯤ ꯏꯇꯥꯎ ꯀꯣꯛꯆꯥꯎ ꯑꯣꯏꯅ ꯄꯨꯔꯛꯏꯁꯦ ꯃꯕꯨꯛ ꯆꯥꯎꯖꯕꯒꯤ ꯋꯥꯅꯤ ꯆꯝꯖꯈ꯭ꯔꯕ ꯏꯇꯥꯎꯅꯤ ꯂꯝꯂꯛꯇ ꯂꯩꯕ ꯑꯄꯤꯛꯄ ꯖꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯍꯣꯔꯦꯟ ꯀꯩꯗꯧꯔꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨꯅ ꯇꯥꯅꯤꯡꯗꯦ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯑꯩꯕꯨ ꯑꯔꯥꯟꯕꯒ ꯇꯥꯍꯜꯂꯗꯅ ꯂꯥꯟꯗꯦ ꯂꯥꯟꯗꯦ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨ ꯍꯥꯏꯔꯗꯤ ꯂꯣꯏꯅ ꯆꯨꯝꯃꯤꯁꯦ ꯂꯥꯟꯗꯦꯁꯦ ꯁꯥꯎꯔꯅꯨꯕ ꯏꯇꯥꯎꯁꯦ ꯀꯅꯥꯝꯇꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯩꯈꯣꯏꯗ ꯂꯩꯔꯨꯔꯁꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯦꯕ ꯌꯥꯔꯦ ꯑꯩ ꯀꯩꯝꯇ ꯇꯥꯅꯤꯡꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟ ꯑꯗꯨꯗ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯝꯃꯤ ꯃꯊꯛꯂꯣꯝꯗꯒꯤ ꯏꯁꯤꯡ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯂꯝꯃꯤ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯗꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯂꯥꯡꯅꯔꯝꯃꯤ ꯑꯦ ꯀꯩꯅꯣꯅꯦ ꯅꯨꯡꯁꯥꯅ ꯑꯁꯨꯛ ꯌꯥꯝ ꯁꯥꯔꯀꯥꯟꯁꯤꯗ ꯀꯗꯥꯏꯗꯒꯤ ꯏꯁꯤꯡ ꯅꯣꯡꯁꯨ ꯆꯨꯕ ꯑꯝꯇ ꯅꯠꯇꯅ ꯑꯁꯨꯝꯅ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯊꯣꯝꯕꯅ ꯀꯛꯆꯦꯡ ꯃꯀꯣꯟꯗ ꯃꯄꯥꯟ ꯊꯣꯛꯆꯤꯟꯕ ꯑꯣꯏꯔꯝꯃꯤ ꯃꯊꯟꯇ ꯅꯣꯛꯂꯒ ꯊꯣꯝꯕꯅ ꯈꯜꯂꯤ ꯏꯆꯥꯎ ꯊꯣꯛꯑꯦ ꯌꯦꯡꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ ꯑꯁ ꯆꯤꯛꯂꯛꯄ ꯇꯥꯔꯦ ꯑꯁ꯭ꯋꯥꯏꯗ ꯆꯦꯜꯍꯧꯔꯒꯦ ꯑꯇꯣꯞꯄ ꯀꯛꯆꯦꯡ ꯃꯀꯣꯟ ꯑꯃꯨꯛ ꯊꯨꯒꯥꯏꯔꯨꯔꯒꯦ ꯆꯦꯟꯈ꯭ꯔꯦ ꯊꯣꯝꯕꯗꯣ ꯁꯣꯝꯗꯅ ꯀꯛꯆꯦꯡ ꯃꯌꯥꯝꯗꯣ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯀꯛꯆꯦꯡ ꯂꯥꯕꯒꯤ ꯃꯌꯨꯝ ꯑꯗꯨꯗꯅꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯂꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯈꯠꯅꯔꯤꯉꯩ ꯃꯔꯛꯇꯅꯤ ꯃꯥꯒꯤ ꯎꯄꯥꯏ ꯇꯧꯗꯨꯅ ꯑꯀꯪꯕ ꯃꯐꯝꯗ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯀꯛꯆꯦꯡ ꯂꯥꯕꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯆꯥ ꯑꯣꯟꯗ꯭ꯔꯤꯕ ꯃꯔꯨꯝꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯑꯀꯪꯕꯗ ꯊꯣꯛꯄ ꯉꯝꯗꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯛꯆꯦꯡ ꯂꯥꯕꯗ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯂꯥꯛꯑꯣ
ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯂꯣꯏꯅ ꯇꯣꯡꯈꯠꯂꯛꯑꯣ ꯅꯈꯣꯏꯅ ꯈꯔ ꯀꯣꯜꯂꯣ ꯑꯁꯨꯝꯅ ꯃꯆꯥ ꯑꯣꯟꯗ꯭ꯔꯤꯕ ꯀꯛꯆꯦꯡ ꯃꯔꯨꯝꯁꯤꯡ ꯑꯗꯨ ꯀꯛꯆꯦꯡ ꯀꯣꯛꯆꯥꯎꯅ ꯂꯣꯏꯅ ꯃꯄꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯂꯦ ꯈꯔ ꯑꯃꯅ ꯀꯛꯆꯦꯡ ꯂꯥꯕꯒ ꯀꯛꯆꯦꯡ ꯑꯃꯣꯝꯒꯅ ꯄꯨꯊꯣꯔꯛꯂꯦ ꯃꯗꯨ ꯎꯕꯗ ꯀꯛꯆꯦꯡ ꯑꯃꯣꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯇꯥꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯔꯦꯡ ꯄꯔꯦꯡ ꯆꯠꯇꯨꯅ ꯑꯅꯧꯕ ꯃꯀꯣꯜ ꯊꯤꯕ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯅꯩ ꯃꯌꯥꯝ ꯑꯗꯨ ꯃꯁꯤꯒꯤ ꯊꯣꯝꯕ ꯍꯥꯏꯕ ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯉꯁꯤ ꯑꯃꯅ ꯋꯥꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯑꯦ ꯅꯪꯅ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕꯅꯤꯅ ꯏꯁ ꯊꯣꯝꯕꯅ ꯁꯣꯔꯅ ꯀꯥꯝꯕꯗ ꯑꯗꯨꯝ ꯁꯤꯔꯗꯧꯅꯤ ꯅꯪꯅ ꯌꯥꯔꯦꯀꯣ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯠꯇꯦ ꯑꯩ ꯏꯊꯟꯇꯔꯕ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨꯗꯅ ꯋꯥꯕꯅ ꯁꯤꯒꯗꯧꯔꯦ ꯌꯥꯝ ꯐꯠꯇꯕ ꯑꯉꯥꯡꯅꯤ ꯃꯁꯦ ꯀꯛꯆꯦꯡ ꯑꯍꯜ ꯑꯃꯅ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯄꯨꯟꯁꯤꯔꯛꯄꯕꯨ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯋꯥꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯁꯥꯎꯅꯤꯡꯕ ꯅꯨꯃꯤꯠ ꯑꯃꯨꯛꯇ ꯌꯥꯎꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯕꯨ ꯑꯄꯤꯛꯄ ꯖꯤꯕꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯤꯡꯊꯧꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯇꯨꯅ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯦ ꯋꯥꯔꯛꯇ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯨꯟꯅ ꯇꯥꯟꯅꯔꯝꯃꯤ ꯑꯃꯔꯣꯝꯗꯅ ꯊꯣꯝꯕꯒꯤ ꯃꯄꯥꯅ ꯃꯃꯥꯗ ꯋꯥꯔꯤ ꯁꯥꯔꯤ ꯑꯦ ꯀꯔꯤꯅꯣꯅꯦ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯥꯎꯔꯤ ꯌꯥꯎꯗ꯭ꯔꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯕꯁꯨ ꯍꯩꯅꯗꯕ ꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕ ꯑꯁꯨꯛ ꯍꯔꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯤꯁꯤꯕꯣ ꯍꯣꯏꯅꯦ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯤ ꯆꯨꯝꯃꯤꯅꯦ ꯃꯁꯤꯕꯨ ꯌꯥꯝ ꯍꯔꯥꯎꯅꯁꯨ ꯎꯏ ꯍꯦꯂꯣꯏꯒ ꯎꯅꯔꯕ ꯖꯥꯠꯂꯥ ꯃꯄꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯦꯔꯥ ꯍꯦꯂꯣꯏꯗꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗ ꯊꯦꯡꯅꯒꯗꯕꯅꯤ ꯑꯣꯛꯅꯒꯗꯕꯅꯤ ꯅꯆꯥꯅꯨꯄꯥ ꯑꯉꯥꯡ ꯃꯆꯥꯁꯤꯗꯕꯨ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯏꯁ ꯍꯣ ꯃꯄꯥ ꯃꯥꯟꯕꯒꯤꯅꯦ ꯊꯤꯔꯤꯁꯦ ꯑꯩ ꯃꯥꯜꯂꯗꯤꯅꯦ ꯐꯖꯒꯗꯕ ꯑꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯏꯆꯥ ꯑꯁꯤꯕꯨ ꯃꯁꯛ ꯊꯤꯅ ꯍꯥꯏꯈ꯭ꯔꯕꯅꯦ ꯀꯔꯤꯅꯣꯅꯦ ꯁꯥꯎꯕ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯏꯆꯥꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤ ꯍꯦꯂꯣꯏꯗꯤ ꯄꯥꯈꯪ ꯈꯛꯇꯅꯤ ꯃꯣꯏꯅ ꯆꯦꯜꯂꯤꯗꯣ ꯍꯥꯏꯕꯅꯤꯗ ꯍꯣ ꯑꯩꯁꯨ ꯅꯥꯄꯪꯗꯤ ꯂꯣꯏꯅ ꯇꯥꯖꯍꯧꯏ ꯑꯃꯨꯛ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟꯒ ꯇꯧꯔꯛꯑꯗꯅ ꯏꯍꯦ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯒꯟꯈ꯭ꯔꯦꯗ ꯑꯩꯅ ꯐꯥꯒꯤ ꯇꯧꯔꯒ ꯑꯁꯣꯝꯗꯅ ꯊꯣꯝꯕꯅ ꯀꯛꯆꯦꯡ ꯃꯀꯣꯟ ꯊꯨꯒꯥꯏꯕ ꯂꯦꯞꯇꯦ ꯃꯤꯅ ꯄꯨꯖꯔꯛꯄ ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯨꯁꯨ ꯃꯨꯜꯂꯒ ꯃꯈꯣꯡꯅ ꯅꯦꯈꯥꯏꯕ ꯂꯪꯊꯣꯛꯄ ꯂꯦꯞꯇꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯇꯨꯅ ꯊꯣꯝꯕ ꯑꯃꯁꯨꯡ ꯃꯃꯥ ꯃꯄꯥꯗꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯗꯤ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯨꯜꯅ ꯅꯤꯟꯗꯨꯅ ꯂꯩꯍꯧꯔꯦ ꯀꯛꯆꯦꯡ ꯅꯤꯡꯊꯧꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕ ꯆꯤꯟꯖꯥꯛꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡꯗꯒꯤ ꯂꯧꯔꯨꯔꯁꯤ ꯃꯗꯨ ꯈꯔ ꯈꯔ ꯆꯥꯔꯒ ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯤ ꯑꯗꯨꯒ ꯊꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯀꯔꯤ ꯗꯟꯗꯤ ꯄꯤꯔꯁꯤꯒꯦ ꯍꯥꯏꯗꯨꯅ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯨꯟꯅ ꯈꯟꯅꯔꯁꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯗꯤ ꯆꯥꯕ ꯊꯛꯄꯗꯤ ꯆꯪꯗ꯭ꯔꯦ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯑꯣꯏꯅ ꯄꯤꯖꯔꯁꯤ ꯑꯁꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯅꯨꯃꯤꯠ ꯑꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯏꯄꯨ ꯋꯥꯈꯜ ꯐꯥꯊꯕꯤꯌꯨ ꯆꯔꯥ ꯑꯃ ꯆꯥꯍꯧꯗꯕ ꯍꯥꯏꯕꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯊꯕꯛ ꯁꯨꯕ ꯉꯝꯂꯣꯏ ꯀꯛꯆꯦꯡ ꯑꯍꯜ ꯑꯗꯨꯅ ꯃꯊꯃꯣꯏ ꯁꯣꯛꯅ ꯑꯄꯤꯛꯄ ꯖꯤꯕ ꯑꯣꯏꯔꯨꯕ ꯑꯩꯒꯤ ꯏꯔꯥꯜꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯈꯣꯡꯅ ꯅꯦꯈꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯦ ꯉꯁꯤꯅ ꯑꯃꯨꯛ ꯑꯩꯒꯤ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯖꯔꯤꯕ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯟꯕ ꯑꯁꯦ ꯍꯧꯖꯤꯛ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯒꯤ ꯄꯩꯁꯤꯟꯗꯨꯅ ꯊꯝꯖꯕ ꯆꯤꯟꯖꯥꯛ ꯄꯨꯝꯅꯃꯛꯁꯨ ꯃꯥꯡꯂꯣ ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯏꯆꯥꯁꯨ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯛꯆꯦꯡ ꯑꯍꯜ ꯑꯗꯨꯕꯨ ꯌꯥꯝꯅ ꯋꯥꯅ ꯊꯦꯝꯖꯤꯟꯕꯤꯔꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒ ꯃꯍꯥꯛꯀꯤ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯆꯥꯅ ꯊꯛꯅꯅꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯃꯌꯥꯝꯗ ꯈꯔ ꯈꯔ ꯌꯦꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯦ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯆꯨꯞꯄ ꯊꯣꯝꯕꯕꯨ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯅꯕ ꯄꯣꯔꯝ ꯌꯥꯠꯂꯝꯃꯤ ꯐꯅ ꯀꯨꯏꯅ ꯈꯟꯅ ꯅꯩꯅꯔꯕ ꯃꯇꯨꯡꯗ ꯀꯛꯆꯦꯡ ꯅꯤꯡꯊꯧꯅ ꯀꯛꯆꯦꯡ ꯃꯌꯥꯝꯗ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯀꯛꯆꯦꯡ ꯄꯨꯝꯅꯃꯛ ꯊꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯅꯅꯕ ꯄꯣꯔꯝ ꯄꯣꯃꯤꯠ ꯈꯨꯗꯤꯡꯃꯛ ꯁꯤꯟꯕ ꯂꯣꯏꯔꯦ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯄ ꯇꯨꯞꯄ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯦ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯅꯤꯡꯒꯤ ꯆꯤꯡ ꯑꯁꯤꯗ ꯍꯧꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯇꯥꯏꯔꯦꯟ ꯄꯥꯝꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯔꯤꯕ ꯑꯍꯣꯕ ꯑꯁꯤꯗ ꯆꯪꯂꯒ ꯂꯝꯕꯤ ꯑꯃ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯃꯗꯨꯗ ꯑꯩꯒꯤ ꯏꯄꯥꯅ ꯊꯝꯂꯝꯕ ꯌꯥꯏ ꯑꯃ ꯂꯩ ꯃꯗꯨ ꯂꯧꯔꯨꯔꯁꯤ ꯃꯗꯨꯒꯤ ꯃꯍꯤ ꯑꯗꯨꯅ ꯊꯣꯝꯕꯒꯤ ꯂꯋꯥꯏ ꯂꯨꯇꯣꯟꯗ ꯍꯩꯊꯕ ꯃꯇꯝꯗ ꯆꯥꯎꯈ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯊꯣꯝꯕ ꯑꯁꯦ ꯀꯛꯆꯦꯡ ꯑꯩꯈꯣꯏꯒꯨꯝꯅ ꯄꯤꯛꯁꯛ ꯄꯤꯛꯁꯤꯜꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ
ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯗꯟꯗꯤ ꯄꯤꯔꯁꯤ꯫ ꯀꯛꯆꯦꯡ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯀꯛꯆꯦꯡ ꯅꯍꯥ ꯃꯌꯥꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯍꯧꯖꯤꯛꯃꯨꯛ ꯆꯠꯆꯔꯨꯒꯦ, ꯌꯥꯊꯪ ꯄꯤꯕꯤꯌꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯉꯥꯟꯗ꯭ꯔꯦ, ꯉꯁꯤꯒꯤꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯍꯌꯦꯡ ꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯅꯅꯕ꯫ ꯑꯁꯨꯝꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕ ꯀꯛꯆꯦꯡ ꯅꯍꯥꯁꯤꯡ ꯑꯗꯨꯗꯤ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯛꯂꯝꯃꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯗꯨꯕꯨ ꯌꯥꯏ ꯂꯧꯕ ꯆꯠꯄ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏ꯫ ꯑꯩꯒꯤ ꯏꯄꯣꯠ ꯏꯔꯅꯤ, ꯑꯗꯨꯒ ꯍꯌꯦꯡ ꯊꯣꯝꯕꯗ ꯌꯥꯏ ꯍꯩꯊꯕ ꯃꯇꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇ ꯎꯍꯟꯕ ꯌꯥꯗꯦꯀꯣ, ꯃꯁꯤ ꯀꯥꯎꯒꯅꯨ꯫ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯀꯛꯆꯦꯡ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯆꯠꯈ꯭ꯔꯦ ꯌꯥꯏ ꯂꯧꯕ꯫ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯣꯡꯉꯥꯜꯂꯦ꯫ ꯊꯣꯝꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯕꯛ ꯁꯨꯕ ꯆꯠꯅꯅꯕ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯡꯂꯦ꯫ ꯃꯆꯥꯅꯨꯄꯤ ꯑꯉꯧꯕꯤꯗꯨ ꯀꯧꯔꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯕꯦꯝꯃꯥ, ꯏꯃꯥ ꯍꯣꯏ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯒꯦ, ꯊꯦꯡꯈ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨ꯫ ꯍꯩ ꯊꯣꯝꯕ, ꯅꯪ ꯂꯝ ꯍꯦꯟꯒꯅꯨꯀꯣ, ꯎꯆꯦꯛ ꯀꯥꯞꯄ ꯆꯠꯀꯅꯨꯀꯣ꯫ ꯍꯣꯔꯦꯟꯒ ꯑꯃꯨꯛ ꯎꯆꯦꯛ ꯀꯥꯞꯄꯝꯃꯗꯤꯅꯦ, ꯅꯪ ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯁꯨꯍꯟꯒꯗꯕꯅꯤ꯫ ꯉꯔꯥꯡꯗꯤ ꯇꯨꯃꯤꯟꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯗꯕꯤꯗ ꯑꯗꯨꯝ ꯂꯩꯗꯅ, ꯍꯌꯦꯡꯗꯤ ꯌꯦꯡꯉꯨ ꯅꯪ꯫ ꯊꯣꯝꯕꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯅꯣꯛꯆꯩ꯫ ꯏꯁ, ꯑꯩꯕꯨ ꯉꯔꯥꯡ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯀꯥꯏꯅ, ꯇꯨꯃꯤꯟꯅ ꯐꯝꯃ ꯂꯩ ꯀꯥꯏꯅ, ꯑꯩꯅ ꯁꯣꯝꯗ ꯀꯛꯆꯦꯡ ꯃꯀꯣꯟ ꯊꯨꯒꯥꯏꯔꯤꯁꯤꯗꯤ ꯃꯣꯏꯅ ꯈꯪꯗ꯭ꯔꯤꯕ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯝꯕꯒꯤ ꯃꯃꯥꯒꯤ ꯃꯧꯄ꯭ꯋꯥ ꯁꯅꯥꯌꯥꯏꯃꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯍꯩ ꯊꯣꯝꯕ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯅꯊꯟꯇ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯏꯕꯥꯏ, ꯑꯩ ꯂꯥꯛꯏꯌꯦ꯫ ꯊꯣꯝꯕꯒꯤ ꯃꯄꯥꯅ, ꯍꯩꯃꯥ ꯏꯁꯦꯟ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯁꯅꯥꯌꯥꯏꯃꯅ, ꯏꯕꯥꯏ, ꯑꯩꯁꯦ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯨꯗ ꯂꯝꯕꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯄꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ꯫ ꯏꯕꯦꯝꯃ ꯉꯧꯕꯤ, ꯁꯦꯁꯦ, ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯁꯦ ꯄꯨꯁꯤꯜꯂꯨ, ꯑꯗꯨꯒꯅꯦ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ꯫ ꯏꯕꯨꯡꯉꯣ, ꯍꯣꯔꯦꯟ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯨꯀꯣ, ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯆꯠꯂꯨꯈꯤꯒꯦ, ꯊꯦꯡꯈ꯭ꯔꯦ꯫ ꯍꯣꯔꯦꯟꯅꯦ ꯑꯩꯈꯣꯏ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯂꯩꯔꯝꯃꯨ꯫ ꯏꯆꯦ, ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏꯒꯦ, ꯊꯕꯛ ꯑꯔꯨꯕ ꯑꯃ ꯆꯠꯀꯗꯧꯔꯤꯕꯅꯤ, ꯀꯣꯟꯅ ꯅꯣꯡꯃ ꯆꯥꯔꯒꯦ꯫ ꯏꯕꯦꯝꯃ ꯑꯉꯧꯕꯤ, ꯁꯦ ꯉꯥꯃꯨꯛ ꯌꯥꯎꯕꯅꯤ, ꯅꯆꯤꯟ ꯅꯅꯥꯎ ꯌꯦꯟꯅꯔꯣ꯫ ꯊꯣꯝꯕ ꯈꯛꯇꯅꯤ ꯂꯩꯔꯤꯁꯦ, ꯑꯇꯩꯅ ꯀꯥꯏ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯃꯥꯝꯇꯣꯟ, ꯑꯇꯩꯗꯤ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯕ ꯂꯣꯏꯅ ꯊꯣꯛꯈ꯭ꯔꯦ꯫ ꯊꯣꯝꯕꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯒ, ꯃꯥꯝꯇꯣꯟ, ꯑꯩꯁꯨ ꯅꯣꯏꯗ ꯂꯥꯛꯀꯦ, ꯏꯕꯣꯛ ꯁꯨꯗꯕ ꯀꯨꯏꯔꯦ, ꯑꯩ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦꯕ꯫ ꯏꯍꯦ ꯊꯣꯝꯕ, ꯉꯁꯤꯒꯤꯗꯤ ꯃꯥꯝꯇꯣꯟꯁꯦ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯆꯪꯒꯗꯕ ꯋꯥꯠꯂꯦ꯫ ꯑꯗꯨꯅꯅꯤꯅꯦꯍꯦ, ꯉꯁꯤꯒꯤꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ, ꯅꯣꯡꯃ ꯂꯧꯕ ꯂꯥꯛꯑꯒꯦꯀꯣ꯫ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯊꯣꯝꯕꯅ ꯉꯔꯪ ꯉꯔꯪ ꯉꯪꯂꯝꯃꯤ꯫ ꯇꯜꯂꯤ ꯃꯥꯝꯇꯣꯟ, ꯅꯍꯥꯟꯃꯨꯛꯁꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯂꯥꯛꯇꯦ, ꯊꯪꯅꯕ ꯈꯨꯜꯐꯥꯎ ꯆꯠꯄꯗꯣ ꯑꯩ ꯉꯝꯅꯤ꯫ ꯏꯃꯥ, ꯕꯥꯕꯥ, ꯑꯩ ꯃꯥꯝꯇꯣꯟ ꯍꯣꯏ ꯆꯧꯒꯦꯀꯣ꯫ ꯊꯣꯝꯕꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯌꯥꯔꯦ ꯃꯃꯥ ꯑꯌꯤꯡꯕꯤꯅ, ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯣꯏ ꯉꯥꯏꯍꯥꯛ ꯂꯩꯍꯧꯀꯣ, ꯑꯩꯈꯣꯏ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ ꯂꯧꯕꯨꯛꯇ, ꯊꯦꯡꯉꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯣꯝꯕꯁꯨ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯕ ꯆꯪꯈ꯭ರೆ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯂꯩꯔꯤꯕ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯛꯆꯦꯡ ꯑꯍꯜ ꯑꯃꯅ, ꯉꯁꯤ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ, ꯌꯥꯝ ꯊꯨꯅꯗꯤ ꯄꯥꯡꯊꯣꯛꯅꯤꯡꯕꯅꯤ꯫ ꯀꯛꯆꯦꯡ ꯅꯍꯥ ꯑꯃꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, ꯏꯄꯨ, ꯊꯣꯝꯕꯅ ꯏꯃꯨꯡꯗ ꯃꯊꯟꯇ ꯂꯩꯔꯤꯉꯩꯗ ꯃꯆꯦꯒ ꯃꯣꯏꯒꯤ ꯃꯥꯝꯇꯣꯟꯒꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯒꯤ ꯇꯟꯖꯥꯁꯦ ꯑꯩ ꯂꯧꯍꯧꯔꯒꯦ꯫ ꯑꯩ ꯉꯔꯥꯡꯗꯒꯤ ꯌꯥꯝ ꯄꯦꯟꯗꯦ, ꯑꯩ ꯀꯨꯏꯅ ꯉꯥꯏꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ, ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯂꯨꯒꯦ ꯏꯄꯨ꯫ ꯉꯥꯏꯈꯣ, ꯃꯗꯨ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯒ ꯀꯛꯆꯦꯡ ꯑꯣꯟꯗꯨꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯤ ꯑꯃꯠꯇꯅ ꯈꯪꯂꯣꯏꯗꯕ ꯇꯟꯖꯥ ꯊꯤꯒꯗꯕꯅꯤ꯫ ꯉꯥꯏꯕꯗ ꯈꯜꯂꯨꯅꯦ, ꯉꯥꯏꯈꯣ, ꯑꯁꯥꯎꯕꯗꯣ ꯐꯥꯊꯈꯣꯅꯦ ꯏꯁꯨꯁꯥ꯫ ꯑꯁꯥꯎꯕꯗꯣ ꯃꯗꯨ ꯍꯦꯛ ꯐꯥꯊꯍꯧꯗꯕꯗ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯛꯆꯦꯡ ꯑꯍꯜ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯀꯛꯆꯦꯡ ꯅꯍꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯏꯄꯨ, ꯑꯩꯈꯣই ꯉꯁꯤꯒꯤꯗꯤ ꯑꯗꯨꯃꯛ ꯍꯜꯂꯗ꯭ꯔꯥ? ꯃꯑꯣꯡ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ꯫ ꯊꯣꯝꯕꯁꯨ ꯄ꯭ꯔꯞ ꯆꯦꯟꯊꯣꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯥꯝꯇꯣꯟ, ꯑꯩ ꯂꯣꯏꯔꯦ, ꯆꯠꯂꯁꯤ꯫ ꯐꯔꯦ ꯊꯣꯝꯕ, ꯅꯪꯕꯨ ꯍꯣꯔꯦꯟ ꯋꯥꯗꯤ ꯋꯥꯅꯤꯀꯣ꯫ ꯕꯦꯝꯃꯥ, ꯑꯉꯧꯕꯤ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯆꯦ, ꯅꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯍꯦ, ꯑꯩꯗꯤ ꯃꯥꯝꯇꯣꯟ ꯍꯣꯏꯗ ꯊꯥ 1-2 ꯂꯩꯔꯛꯑꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯒ ꯁꯅꯥꯌꯥꯏꯃꯒ ꯊꯣꯛꯈ꯭ꯔꯦ꯫ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯏꯟꯅꯔꯛꯂꯦ꯫ ꯂꯝꯕꯤ ꯆꯠꯅ ꯊꯣꯝꯕꯗꯣ ꯃꯌꯨꯝ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯂ ꯃꯥꯜꯂꯦ, ꯄꯦꯔꯤ ꯇꯧꯔꯛꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯥꯝꯇꯣꯟ, ꯆꯠꯇꯣꯏꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯋꯥꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯥꯝꯅ ꯁꯥꯡꯅ ꯈꯣꯡꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯅ?
ꯃꯥꯝꯇꯣꯟ ꯑꯩ ꯅꯣꯡꯃ ꯑꯣꯏꯅ ꯏꯃꯥ ꯍꯣꯏꯒ ꯂꯥꯛꯑꯒꯦ ꯑꯩ ꯌꯨꯝꯗ ꯍꯪꯈ꯭ꯔꯒꯦ ꯑꯩ ꯆꯔꯥꯁꯨ ꯋꯥꯜꯂꯛꯇꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩ ꯆꯠꯂꯦ ꯃꯥꯝꯇꯣꯟ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯗꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈ꯭ꯔꯦ ꯁꯅꯥꯌꯥꯏꯃꯅ ꯂꯥꯎꯍꯧꯔꯤ ꯍꯥꯏ ꯉꯥꯏꯈꯣꯔꯦ ꯅꯪꯕꯣ ꯑꯩ ꯊꯤꯟꯕꯤꯒꯦꯅꯦꯍꯦ ꯅꯪꯒꯤ ꯅꯐꯤꯅꯔꯣꯜ ꯄꯣꯠꯌꯣꯝ ꯑꯁꯤꯗꯤ ꯑꯩꯅ ꯄꯥꯏꯍꯧꯔꯦꯅꯦ ꯉꯥꯏꯈꯣꯔꯦ ꯅꯪꯕꯣ ꯊꯣꯝꯕꯁꯨ ꯆꯦꯟꯅ ꯆꯦꯟꯅ ꯂꯥꯎꯗꯨꯅ ꯈꯨꯝꯂꯛꯏ ꯌꯥꯔꯅꯦ ꯃꯥꯝꯇꯣꯟ ꯃꯊꯪ ꯂꯥꯛꯄꯗ ꯁꯦꯠꯅꯅꯕ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯛꯆꯤꯡ ꯑꯍꯜ ꯑꯗꯨꯅ ꯍꯩ ꯑꯉꯥꯡꯁꯥ ꯌꯦꯡꯉꯨ ꯇꯥꯟꯖꯥ ꯑꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯆꯦꯜꯂꯨ ꯊꯣꯝꯕꯒꯤ ꯃꯁꯥꯗ ꯀꯥꯈꯠꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯅ ꯄꯨꯔꯛꯄ ꯌꯥꯏ ꯑꯗꯣ ꯃꯥꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯍꯩꯗꯒꯗꯕꯅꯤ ꯇꯨꯇꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯃꯄꯥꯗ ꯃꯥꯅ ꯆꯦꯜꯂꯤꯉꯩ ꯑꯁꯤꯗ ꯊꯕꯛ ꯑꯁꯦ ꯄꯥꯡꯊꯣꯛꯅꯕ ꯇꯧꯍꯧꯁꯤ ꯃꯥꯒꯤ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯁꯦ ꯇꯨꯔꯦꯜꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯃꯥꯡꯈ꯭ꯔꯕꯗꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯆꯤꯡꯅꯗꯅꯕ ꯑꯁꯨꯝꯅ ꯀꯛꯆꯤꯡ ꯑꯍꯜ ꯑꯗꯨꯅ ꯄꯣꯔꯝ ꯄꯨꯝꯃꯤꯠ ꯌꯥꯠꯂꯝꯃꯤ ꯊꯣꯝꯕꯅ ꯀꯟꯅ ꯆꯦꯟꯕ ꯃꯔꯝꯅ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨꯅ ꯀꯥꯈꯠꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥ ꯍꯦꯛ ꯆꯥꯅ ꯊꯣꯝꯕꯗꯨ ꯆꯦꯟꯕ ꯂꯦꯞꯂꯒ ꯇꯞꯅ ꯆꯠꯄ ꯍꯧꯔꯛꯂꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯑꯩ ꯆꯦꯜꯂꯔꯣꯏꯒꯦꯗ ꯑꯗꯨꯝ ꯆꯞꯅ ꯆꯠꯂꯁꯨ ꯌꯧꯗꯣꯏꯁꯤꯕꯣ ꯑꯁ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯃꯅꯥꯛꯇ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒꯦꯗ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯗꯨꯅ ꯀꯛꯆꯤꯡ ꯅꯍꯥ ꯈꯔꯅ ꯊꯣꯝꯕꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯀꯥꯈꯠꯇꯨꯅ ꯌꯥꯏ ꯑꯗꯨ ꯍꯩꯊꯔꯝꯃꯤ ꯈꯪꯍꯧꯗꯦ ꯊꯣꯝꯕ ꯖꯔ ꯖꯔ ꯄꯤꯛꯁꯤꯜꯂꯛꯂꯝꯃꯤ ꯀꯛꯆꯤꯡꯒꯨꯝꯅ ꯃꯥꯁꯨ ꯄꯤꯛꯇꯨ ꯄꯤꯛꯈ꯭ꯔꯦ ꯊꯣꯝꯕ ꯑꯦ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯑꯣꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯀꯩꯅꯣ ꯑꯩꯒꯤ ꯏꯊꯛꯇ ꯅꯟꯊꯔꯛꯏꯁꯤꯕꯣ ꯗꯝꯕꯨꯔ ꯑꯔꯨꯝꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯁꯤꯕꯣ ꯄꯨꯡꯃꯝꯃꯝꯃꯤ ꯊꯣꯝꯕꯗꯣ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯑꯁꯨꯝꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯇꯥꯂꯛ ꯑꯁꯤꯗ ꯀꯛꯆꯤꯡ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯝꯕꯕꯨ ꯃꯌꯥꯝ ꯑꯗꯨꯅ ꯅꯝꯗꯨꯅ ꯐꯥꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯊꯣꯝꯕ ꯀꯤꯕꯅꯁꯨ ꯂꯣꯏꯔꯦ ꯏꯃꯥ ꯕꯥꯕꯥ ꯀꯗꯥꯏꯗꯒꯤ ꯍꯤꯡꯆꯥꯕꯅꯣ ꯃꯌꯥꯝꯁꯤꯕꯣ ꯑꯩꯕꯨ ꯐꯥꯔꯦꯕ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣꯕ ꯏꯆꯦ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯑꯩ ꯐꯥꯔꯦ ꯍꯣꯏ ꯃꯥ ꯑꯩꯕꯨ ꯀꯟꯕꯤꯌꯣ ꯑꯁꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ ꯊꯣꯝꯕꯗꯨ ꯆꯤꯟꯅ ꯆꯤꯟꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯀꯛꯆꯤꯡ ꯃꯀꯣꯟ ꯌꯧꯔꯦ ꯊꯣꯝꯕꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯛꯆꯤꯡꯅꯤ ꯍꯥꯏꯕ ꯁꯨꯡꯈꯪ ꯈꯪꯖꯗ꯭ꯔꯦ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯣꯏꯃ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯍꯤꯡꯆꯥꯕ ꯃꯌꯥꯝꯁꯤꯗꯤ ꯀꯛꯆꯤꯡ ꯃꯌꯥꯝ ꯑꯗꯨꯅꯁꯨ ꯑꯇꯣꯞꯄ ꯑꯅꯧꯕ ꯖꯤꯕ ꯑꯃ ꯂꯥꯛꯄꯗꯨꯗ ꯀꯅꯥꯒꯤ ꯈꯣꯡꯇꯦꯛ ꯃꯤꯇꯥꯡ ꯄꯨꯝꯅꯃꯛꯅ ꯊꯣꯝꯕꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯇꯤꯜꯂꯝꯃꯤ ꯀꯛꯆꯤꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯨꯄꯥ ꯃꯆꯥ ꯊꯣꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯍꯤꯡꯆꯥꯕ ꯑꯃꯠꯇ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯀꯛꯆꯤꯡ ꯉꯥꯛꯇꯅꯤ ꯅꯪꯅ ꯅꯍꯥꯟ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕ ꯀꯛꯆꯤꯡꯁꯤꯡ ꯑꯗꯨꯅꯤ ꯊꯣꯝꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯑꯩꯕꯨ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯅꯣꯏꯕꯨ ꯀꯛꯆꯤꯡꯅꯦꯕ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯩꯒ ꯆꯞ ꯃꯥꯟꯅꯔꯕ ꯅꯣꯏꯕꯨ ꯀꯛꯆꯤꯡꯅꯤ ꯀꯥꯏꯅ ꯀꯩꯅꯣ ꯅꯣꯏ ꯍꯥꯏꯗꯨꯕꯣ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯑꯣꯠ ꯅꯩꯈꯤꯕ ꯍꯥꯠꯈꯤꯕ ꯀꯛꯆꯤꯡꯒꯤ ꯃꯔꯤ ꯃꯇꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯃꯟ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤ ꯅꯪ ꯍꯥꯟꯅꯒꯨꯝꯅ ꯑꯆꯧꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯨꯝꯕ ꯑꯄꯤꯛꯄ ꯀꯛꯆꯤꯡ ꯃꯆꯥ ꯑꯣꯜꯂꯕꯅꯤ ꯊꯣꯝꯕꯅ ꯑꯗꯨꯒ ꯅꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯂꯣꯟ ꯉꯥꯡꯂꯤꯕꯅꯣ ꯀꯛꯆꯤꯡ ꯅꯍꯥ ꯑꯃꯅ ꯏꯅꯤꯡꯊꯧ ꯐꯠꯇ꯭ꯔꯕ ꯁꯥ ꯑꯁꯦ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯔꯣ ꯂꯃꯟ ꯁꯤꯡꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ ꯄꯨꯝꯅꯃꯛ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯅ ꯃꯥꯡꯍꯟꯕꯤꯔꯅꯨ ꯋꯥꯗꯨ ꯇꯥꯕꯗ ꯊꯣꯝꯕꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯇꯞꯅ ꯉꯥꯏꯈꯣ ꯇꯞꯊꯈꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠ ꯆꯜꯂꯦ ꯍꯥꯏꯗꯨꯅ ꯌꯦꯛꯅꯕ ꯑꯣꯏꯔꯕꯁꯨ ꯊꯛꯁꯤ ꯈꯥꯁꯤ ꯈꯔꯗꯨ ꯎꯠꯇꯕ ꯌꯥꯗꯦ ꯆꯠꯂꯣ ꯊꯣꯝꯕꯕꯨ ꯄꯨꯁꯤꯜꯂꯨ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯝꯕꯤꯌꯨ ꯆꯥꯅ ꯊꯛꯅꯅꯕ ꯄꯤꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯊꯣꯝꯕꯕꯨ ꯄꯨꯁꯤꯟꯈ꯭ꯔꯦ ꯀꯛꯆꯤꯡ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯅꯥꯏ ꯀꯛꯆꯤꯡ ꯄꯨꯝꯅꯃꯛ ꯊꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯀꯛꯆꯤꯡ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯜꯂꯤꯕꯁꯦ ꯑꯩꯒꯤ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨꯒꯤ ꯃꯄꯥꯜꯅꯅꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌా ꯆꯪꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯑꯣꯏꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯊꯣꯝꯕꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯍꯩꯊꯈꯤꯕ ꯃꯗꯨꯒꯤ ꯃꯍꯩꯅꯅꯤ ꯊꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯑꯁꯦ ꯈꯪꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯔꯣꯜ ꯂꯣꯟꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯌꯥꯏ ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯦ ꯁꯨꯞꯅꯇꯒꯤ ꯅꯨꯃꯤꯠ 15ꯅꯤ ꯈꯛꯇ ꯇꯧꯒꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯍꯥꯛ ꯍꯥꯟꯅꯒꯨꯝꯅ ꯑꯆꯧꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯨꯛ ꯑꯣꯜꯂꯛꯀꯅꯤ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯅꯅꯦ ꯑꯩꯅ ꯄꯥꯝꯕꯗꯤ ꯊꯣꯝꯕꯁꯦ ꯍꯥꯠꯇꯣꯛꯄꯒꯤ ꯃꯍꯨꯠꯇ ꯃꯥꯁꯨ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯁꯨꯔꯤꯕ ꯅꯣꯝꯂꯤꯕ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯃꯥꯁꯨ ꯈꯪꯍꯟꯁꯤ ꯃꯗꯨꯅ ꯍꯌꯦꯡ ꯃꯥꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯕ ꯃꯇꯝꯗ ꯈꯔ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠꯁꯨ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯁꯤꯃꯛ
ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯆꯥ ꯃꯁꯨ ꯃꯄꯨꯔꯣꯏꯕ ꯄꯨꯝꯅꯃꯛ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯍꯥꯠꯇꯣꯛꯈ꯭ꯔꯕ ꯀꯛꯆꯤꯡ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯑꯗꯣ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤꯅꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯊꯣꯝꯕ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯦ ꯍꯥꯠꯄꯒꯤ ꯃꯍꯨꯠ ꯑꯋꯥꯕ ꯊꯦꯡꯅꯍꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯍꯟꯕꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯀꯥꯟꯅꯔꯛꯀꯅꯤ ꯈꯜꯂꯤ ꯃꯥꯕꯨ ꯍꯥꯠꯄ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯄꯨꯔꯛꯀꯗꯕ ꯂꯩꯇꯦ ꯁꯨꯞꯅꯇꯪꯒꯤ ꯉꯥꯏꯍꯥꯛꯀꯤ ꯑꯄꯦꯟꯕ ꯁꯥꯎꯅꯤꯡꯕ ꯄꯣꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯈꯜ ꯃꯨꯟꯅ ꯃꯨꯟꯅ ꯈꯟꯅꯔꯦ ꯑꯗꯨꯒ ꯌꯥꯅꯔꯦ ꯊꯣꯝꯕꯕꯨ ꯍꯥꯠꯄꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯄꯨ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯁꯨꯔꯦ ꯁꯨꯃꯤꯟꯅꯕ ꯆꯥꯔꯦ ꯆꯥꯃꯤꯟꯅꯕ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ ꯑꯁꯣꯝꯗꯅ ꯊꯣꯝꯕ ꯍꯣꯏꯒꯤ ꯏꯃꯨꯡꯅꯗꯤ ꯊꯣꯝꯕꯕꯨ ꯃꯣꯏꯒꯤ ꯃꯥꯝꯇꯣꯟ ꯁꯅꯥꯌꯥꯏꯃ ꯍꯣꯏꯒꯤꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯁꯅꯥꯌꯥꯏꯃꯅꯁꯨ ꯊꯣꯝꯕꯕꯨ ꯃꯌꯨꯝ ꯌꯧꯔꯝꯃꯅꯤ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯤ ꯊꯣꯝꯕ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯛꯑꯦ ꯍꯥꯏꯕꯁꯤ ꯁꯨꯡꯊꯥ ꯊꯥꯖꯔꯝꯗꯦ ꯑꯗꯨꯅ ꯊꯥꯖꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯝꯕꯒꯤ ꯃꯌꯨꯝꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯌꯧꯕꯒ ꯊꯣꯝꯕꯅ ꯏꯉꯛ ꯉꯛꯅ ꯏꯁ ꯁꯤꯗꯤ ꯆꯨꯝꯃꯦꯗꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦꯅꯤꯅꯦ ꯆꯔꯥ ꯋꯥꯠꯂꯤꯁꯦ ꯑꯁ ꯑꯩꯕꯨ ꯄꯨꯊꯣꯛꯄꯤꯌꯕꯀꯣ ꯑꯣ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯑꯩꯕꯨ ꯀꯔꯝ ꯀꯥꯟꯗ ꯃꯤ ꯑꯆꯧꯕ ꯑꯣꯟꯗꯣꯏꯅꯣ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯝꯕꯗꯣ ꯃꯆꯦꯅ ꯆꯔꯥ ꯋꯥꯠꯂꯤꯕ ꯑꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯦ ꯏꯆꯦ ꯑꯩ ꯊꯣꯝꯕꯅꯤ ꯁꯣꯝꯗ ꯌꯦꯡꯉꯣ ꯏꯆꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯒꯤ ꯆꯥꯛ ꯄꯨꯈꯝ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯑꯉꯧꯕꯤꯅ ꯀꯗꯥꯏꯗꯒꯤ ꯀꯛꯆꯦꯡꯅꯣ ꯁꯤꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯆꯧꯕꯗꯨ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒ ꯊꯣꯝꯕ ꯇꯝꯅ ꯅꯩꯈꯥꯏꯔꯒ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯗꯨ ꯎꯕꯗ ꯊꯣꯝꯕ ꯄꯥꯈꯠꯃꯟꯗꯅ ꯆꯦꯟꯒꯦ ꯍꯥꯏꯕꯁꯨ ꯀꯥꯎꯔꯦ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨꯗ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯀꯛꯆꯦꯡ ꯈꯔꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯝꯕꯕꯨ ꯆꯤꯡꯊꯣꯔꯛꯂꯦ ꯑꯗꯨꯒ ꯀꯟꯅ ꯆꯦꯜꯂꯛꯂꯦ ꯃꯗꯨꯗ ꯑꯃꯨꯛꯁꯨ ꯊꯣꯝꯕꯒꯤ ꯃꯃꯥ ꯑꯌꯤꯡꯕꯤꯅꯁꯨ ꯅꯦꯈꯥꯏꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯏꯃꯥꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦꯗ ꯀꯗꯥꯏꯗꯒꯤ ꯀꯛꯆꯦꯡꯅꯣ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯑꯁꯨꯝꯅ ꯊꯣꯝꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯊꯣꯝꯕꯗꯤ ꯄꯨꯔꯥ ꯋꯥꯈꯜ ꯃꯥꯡꯂꯦ ꯑꯣꯏꯔꯤꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯇꯥꯎ ꯂꯥꯎꯁꯦ ꯑꯁ꯭ꯋꯥꯏꯗ ꯆꯥꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯂꯩꯔꯦꯌꯦ ꯇꯨ ꯃꯌꯥꯝ ꯆꯠꯃꯤꯟꯅꯔꯤꯁꯦ ꯆꯠꯂꯨꯁꯤ ꯂꯥꯎ ꯊꯣꯝꯕꯗꯣ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯂꯥꯛꯂꯦ ꯇꯤꯟꯊ꯭ꯔꯣꯛ ꯑꯆꯧꯕ ꯑꯃ ꯃꯈꯣꯏ ꯀꯛꯆꯦꯡ ꯃꯌꯥꯝꯅ ꯆꯤꯡꯗꯨꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯄꯨꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯗꯨꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯄ ꯑꯗꯨꯗ ꯊꯣꯝꯕꯁꯨ ꯒ꯭ꯌꯥꯟ ꯏꯇꯥ ꯇꯥꯗꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯨ ꯃꯌꯥꯅ ꯆꯤꯛꯂꯝꯃꯤ ꯐꯅ ꯁꯥꯡꯅ ꯆꯠꯂꯕ ꯃꯇꯨꯡꯗ ꯊꯣꯝꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯪꯂꯥꯎ ꯂꯥꯎꯔꯛꯂꯝꯃꯤ ꯇꯤꯟꯊ꯭ꯔꯣꯛꯅꯤ ꯑꯁꯤꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯇꯤꯟ ꯑꯗꯨ ꯁꯤꯠꯂꯒ ꯑꯣꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩ ꯇꯤꯟꯊ꯭ꯔꯣꯛ ꯆꯤꯛꯎꯔꯕ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯉꯥꯛꯇ ꯄꯣꯊꯥꯔꯝꯃꯨꯁꯦ ꯁꯤꯗ ꯐꯝꯃꯝꯃꯨꯁꯦ ꯏꯇꯥꯎ ꯑꯩ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯛꯑꯒꯦ ꯑꯁꯨꯝꯅ ꯊꯣꯝꯕꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯨ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯂꯞꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯨ ꯄꯨꯕ ꯍꯧꯔꯛꯂꯝꯃꯤ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯗꯨꯅ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏ ꯉꯥꯛꯇꯅ ꯄꯨꯕꯗꯒꯤꯗꯤ ꯉꯁꯤ ꯊꯣꯝꯕꯒꯤ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯊꯥꯡꯒꯠꯄꯁꯤꯗꯤ ꯏꯌꯥꯡ ꯌꯥꯡꯉꯤꯍꯦ ꯋꯥꯗꯣ ꯇꯥꯕꯗ ꯊꯣꯝꯕꯗꯣ ꯈꯖꯤꯛ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯇꯤꯟꯊ꯭ꯔꯣꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯀꯣꯟꯗ ꯊꯝꯂꯝꯃꯤ ꯊꯣꯝꯕꯗꯣ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯥꯎ ꯀꯛꯆꯦꯡ ꯑꯗꯨꯗ ꯏꯇꯥꯎ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯤ ꯆꯥꯛ ꯈꯤꯇ ꯆꯥꯒꯦꯕ ꯀꯛꯆꯦꯡ ꯑꯗꯨꯅ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯂꯩꯍꯧꯕꯅꯤ ꯃꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯔ ꯆꯥꯃꯤꯟꯅꯔꯁꯦ ꯊꯣꯝꯕ ꯍꯔꯥꯎꯅ ꯍꯣꯏ ꯏꯇꯥꯎ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯦ ꯀꯛꯆꯦꯡ ꯑꯗꯨꯅ ꯊꯣꯝꯕꯕꯨ ꯑꯆꯧꯕ ꯃꯈꯣꯡ ꯅꯥꯝꯃ ꯌꯥꯎꯗ꯭ꯔꯕ ꯀꯧꯖꯦꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯃꯁꯤ ꯆꯥꯔꯁꯤ ꯃꯈꯣꯡ ꯑꯃꯗꯤ ꯅꯍꯥꯟ ꯆꯥꯈ꯭ꯔꯦ ꯃꯇꯨꯡꯒꯤ ꯁꯔꯨꯛꯁꯦ ꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯣꯁꯦ ꯊꯣꯝꯕꯗꯤ ꯆꯥꯛ ꯂꯥꯝꯕꯗꯨ ꯐꯈ꯭ꯔꯦ ꯑꯃꯨꯛ ꯑꯣꯅꯤꯡꯕ ꯍꯧꯔꯛꯂꯦ ꯊꯣꯝꯕꯅ ꯇꯞꯅ ꯏꯇꯥꯎ ꯁꯤ ꯅꯠꯇꯕ ꯆꯥꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯏꯇꯥꯎꯗꯤ ꯁꯤꯒꯨꯝꯕꯁꯦ ꯆꯥꯕ ꯍꯩꯔꯣꯏꯅꯤ ꯆꯤꯅꯤ ꯂꯩꯕꯅꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯣ ꯀꯕꯣꯛꯁꯨ ꯂꯩꯕꯅꯤ ꯏꯇꯥꯎ ꯑꯁꯨꯝꯅ ꯊꯣꯝꯕꯗ ꯆꯤꯅꯤꯒ ꯀꯕꯣꯛꯀꯗꯨ ꯄꯤꯔꯦ ꯊꯣꯝꯕꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯤꯅꯤꯒ ꯀꯕꯣꯛꯀꯗꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯈ꯭ꯔꯦ ꯏꯇꯥꯎ ꯆꯤꯅꯤꯒ ꯀꯕꯣꯛꯀꯁꯦ ꯀꯗꯥꯏꯗꯒꯤ ꯐꯪꯒꯅꯤ ꯅꯣꯏꯒꯤ ꯁꯔꯨꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯆꯥꯊꯣꯛꯄꯤꯔꯦ ꯇꯧꯔꯤꯁꯦ ꯃꯐꯝ ꯇꯥꯛꯑꯣ ꯑꯩꯁꯨ ꯊꯤꯕ ꯌꯥꯎꯒꯦ ꯏꯇꯥꯎ ꯌꯥꯔꯦ ꯏꯃꯥꯟꯅꯕꯅ ꯆꯥꯕꯕꯨ ꯇꯥꯅꯤꯡꯗꯦꯀꯣ
ꯑꯩꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯏ ꯏꯀꯥꯏ ꯏꯇꯥꯎ ꯅꯣꯏꯒꯤ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ ꯏꯇꯥꯎ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯗꯣꯏꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯈꯛꯇꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯤ ꯁꯨꯕ ꯅꯣꯝꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪ ꯍꯣꯔꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤꯗ ꯑꯩꯒ ꯂꯩꯃꯤꯟꯅꯁꯤꯀꯣ ꯇꯟꯖꯥꯗꯨꯗ ꯊꯣꯝꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯛꯆꯤꯡ ꯃꯄꯤ ꯑꯗꯨꯅ ꯍꯣꯏꯅꯦ ꯏꯆꯥꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒꯤꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ ꯀꯛꯆꯤꯡ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯃꯥ ꯏꯇꯥꯎ ꯊꯣꯝꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯥꯐꯥꯎ ꯀꯣꯏꯊꯣꯛꯎꯒꯦ ꯑꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯅꯨꯀꯣ ꯅꯪ ꯍꯟꯖꯤꯜꯂꯛꯄꯗꯅꯦ ꯅꯅꯥꯎꯁꯤꯡꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯧ ꯑꯁꯨꯝꯅ ꯊꯣꯝꯕꯒ ꯀꯛꯆꯤꯡ ꯃꯇꯥꯎ ꯑꯗꯨꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯀꯛꯆꯤꯡ ꯂꯥꯕ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥꯅ ꯃꯁꯤꯒꯤ ꯃꯤꯐꯠꯇ ꯑꯉꯥꯡ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯏꯆꯥ ꯃꯔꯤꯃꯇ ꯀꯛꯆꯤꯡ ꯀꯌꯥꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠꯇ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯈꯤꯕ ꯍꯥꯠꯈꯤꯕ ꯑꯁꯨꯛ ꯐꯠꯇ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯟ ꯑꯁꯤꯗ ꯊꯝꯅꯅꯕ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩꯃ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯖꯔꯕꯁꯨ ꯃꯥꯁꯨ ꯑꯉꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯀꯛꯆꯤꯡ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕ ꯁꯨꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯃꯥꯁꯨ ꯈꯪꯍꯟꯒꯗꯕꯅꯦꯅ ꯍꯥꯏꯔꯤꯗꯨꯗꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯀꯛꯆꯤꯡꯁꯤꯡꯁꯤꯅ ꯃꯥꯕꯨ ꯆꯪꯖꯐꯝ ꯑꯃꯨꯛ ꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯀꯛꯆꯤꯡ ꯂꯥꯕ ꯑꯗꯨꯅ ꯁꯥꯎꯅ ꯌꯥꯔꯦꯇꯣ ꯑꯩꯈꯣꯏꯅ ꯋꯥꯅ ꯁꯨꯔꯒ ꯃꯥꯅ ꯑꯍꯥꯎꯕ ꯉꯥꯛꯇ ꯈꯜꯂꯒ ꯅꯨꯡꯉꯥꯏꯅ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯃꯥꯁꯨ ꯊꯕꯛ ꯁꯨꯍꯟꯒꯗꯕꯅꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯑꯩꯅ ꯋꯥꯅ ꯇꯥꯟꯁꯤꯟꯖꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯁꯦ ꯃꯉꯣꯟꯗ ꯄꯤꯖꯕ ꯌꯥꯔꯣꯏ ꯃꯥꯒꯤ ꯆꯥꯅꯅꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯊꯤꯍꯜꯂꯨꯀꯣ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯁꯨꯝꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯊꯣꯝꯕꯁꯨ ꯈꯔ ꯂꯥꯞꯅ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯒ ꯆꯠꯃꯤꯟꯅꯔꯤꯕ ꯀꯛꯆꯤꯡ ꯃꯇꯥꯎ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯅꯨꯡ ꯍꯦꯛꯉꯥꯟꯕꯒꯅꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯆꯤꯅꯤ ꯊꯤꯕ ꯆꯠꯁꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯗꯨꯝ ꯁꯥꯎꯕ ꯐꯔꯗꯝꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯀꯣ ꯊꯣꯝꯕꯅ ꯏꯇꯥꯎꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯡ ꯂꯩꯇꯦ ꯏꯇꯥꯎ ꯀꯛꯆꯤꯡ ꯑꯩꯈꯣꯏꯁꯦ ꯏꯁꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯅꯝ ꯑꯃꯃꯝ ꯂꯩꯖꯩ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯒ ꯆꯞ ꯃꯥꯟꯅꯩ ꯀꯛꯆꯤꯡ ꯑꯃꯒ ꯑꯃꯠꯇ ꯃꯥꯟꯅꯗꯦ ꯑꯩꯈꯣꯏꯗꯤ ꯃꯤꯡꯁꯨ ꯀꯧꯅꯗꯦ ꯑꯗꯨꯝ ꯏꯁꯥ ꯏꯁꯥꯅ ꯃꯅꯝꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯪꯅꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯍꯜꯂꯛꯂꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯇꯤꯡꯈꯥꯡ ꯇꯨꯖꯣꯝꯕꯤ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯊꯣꯝꯕꯅ ꯀꯔꯤ ꯖꯤꯕꯅꯣ ꯑꯁꯤꯗꯤ ꯑꯁ ꯌꯥꯝ ꯀꯤꯖꯩꯌꯦ ꯑꯁꯤꯗꯤ ꯑꯁꯤꯔꯣ ꯇꯤꯡꯈꯥꯡꯅꯤ ꯂꯥꯛꯑꯣ ꯏꯇꯥꯎ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯁꯤ ꯊꯣꯝꯕꯗꯨ ꯁꯨꯒꯠꯂꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩ ꯉꯝꯃꯣꯏ ꯑꯁꯤꯗꯤ ꯇꯤꯡꯈꯥꯡꯅꯤ ꯑꯩ ꯑꯁꯤꯗ ꯇꯣꯡꯕ ꯉꯝꯃꯣꯏ ꯑꯁ ꯏꯇꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯂꯥꯛꯑꯣ ꯌꯥꯝ ꯊꯨꯅ ꯌꯨꯝ ꯌꯧꯗꯣꯏꯅꯤ ꯂꯥꯛꯑꯣꯕꯁꯦ ꯑꯁꯨꯝꯅ ꯀꯛꯆꯤꯡ ꯑꯗꯨꯅ ꯊꯣꯝꯕꯕꯨ ꯅꯝꯗꯨꯅ ꯇꯤꯡꯈꯥꯡ ꯃꯊꯛꯇ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯦ ꯊꯣꯝꯕꯗꯤ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯍꯩꯅꯔꯝꯗꯦ ꯇꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕꯅꯤ ꯈꯟꯕꯗ ꯆꯨꯝꯅ ꯂꯦꯞꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯐꯟ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤ ꯃꯥꯒꯤ ꯃꯇꯥꯎ ꯀꯛꯆꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯣꯡꯂꯤ ꯊꯣꯝꯕꯅ ꯑꯁ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯣꯡꯉꯤꯅ ꯑꯩꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯑꯩ ꯆꯣꯡꯊꯈ꯭ꯔꯒꯦ ꯑꯁ ꯏꯇꯥꯎ ꯃꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤꯃꯤ ꯀꯩꯝ ꯈꯜꯂꯨꯅꯣꯕ ꯁꯦ ꯈꯣꯡꯅ ꯆꯠꯄꯒꯤ ꯑꯋꯥꯕꯁꯨ ꯂꯩꯇ꯭ꯔꯦ ꯗꯣꯂꯥꯏ ꯇꯣꯡꯕꯅꯤ ꯈꯟꯇꯣꯛ ꯁꯦ ꯇꯤꯡꯈꯥꯛꯅꯤ ꯈꯜꯂꯨꯅꯣꯕ ꯑꯗꯨꯒꯅꯦ ꯅꯨꯡꯉꯥꯏꯅ ꯇꯣꯡꯊꯣꯛ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯗꯣꯂꯥꯏꯁꯤꯕꯨ ꯑꯗꯨꯃꯥꯏꯅ ꯈꯟꯇꯣꯛꯑꯣꯕ ꯍꯥꯏꯒꯨꯝꯕꯗꯅ ꯊꯣꯝꯕꯗꯣ ꯈꯔ ꯈꯔꯗꯤ ꯍꯩꯅꯔꯛꯂꯦ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯇꯥꯎ ꯍꯥꯏꯒꯨꯝꯗꯅ ꯐꯅꯕꯨ ꯅꯨꯡꯉꯥꯏꯔꯛꯏꯅꯦ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯆꯞ ꯂꯦꯞꯈ꯭ꯔꯤꯁꯤꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯏꯇꯥꯎ ꯂꯥꯛꯑꯣ ꯀꯨꯝꯊꯔꯣ ꯌꯨꯝ ꯌꯧꯔꯦ ꯅꯨꯡꯉꯥꯏꯈꯠꯂꯀꯥꯟꯁꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯦ ꯈꯔ ꯆꯪꯂꯛꯄꯒ ꯀꯛꯆꯤꯡ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ ꯊꯣꯝꯕꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯉꯁꯥꯏ ꯉꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯀꯤꯅ ꯑꯗꯨꯃꯛ ꯃꯇꯥꯎꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯪꯂꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯛꯆꯤꯡ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯄꯪꯂꯥꯡ ꯂꯥꯡꯅꯩ ꯑꯃꯅ ꯍꯥꯏ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯇꯥꯒꯗꯧꯔꯦ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯉꯥ ꯑꯀꯪꯕꯅ ꯂꯧꯔꯨꯗꯣꯏꯁꯤꯕꯣ ꯃꯐꯝ ꯑꯗꯨ ꯈꯪꯂꯕꯗꯤ ꯐꯩ ꯑꯃꯨꯛ ꯀꯣꯏꯊꯤ ꯊꯤꯅꯗꯣꯏꯅꯤꯅꯦ ꯇꯧꯔꯤꯁꯦ ꯂꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯝꯕꯒꯤ ꯃꯇꯥꯎ ꯀꯛꯆꯤꯡꯒꯤ ꯃꯄꯥ ꯑꯗꯨꯅ ꯍꯩ ꯑꯉꯥꯡꯁꯥ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯀꯔꯤꯒꯤꯅꯣꯅꯦ ꯅꯣꯏꯅ ꯄꯨꯡꯂꯥꯡ ꯂꯥꯡꯅꯔꯤꯕꯁꯤꯕꯣ ꯏꯄꯟ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯃ ꯉꯔꯥꯡ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯃꯥꯒ ꯁꯤꯈꯤꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯣ
Nga akangba pizarabadi phagani hai adugini. Kakcheng laba aduna. Adudi kamai tawni. Karam haina thigani tawrisidi. Asumna mayamna matha saringai thomana tapna hairei. Akhoi yumdadi lehobani. Ai laurugi. Thombagi wahaida tabada kakcheng laba mapa aduna. Ngaiko. Moiga punna chatminaro. Ining thongdagi ayaba laurujo. Asumna thombana kakcheng aduga punna lakminare. Asum lakpada wanthaduna lairiba kakcheng adugi manakta tengthariba mayam adu thomana taba ngamdre. Mahakna khalle. Oh. Aise kayada phattaba ngangoiribana. Aina maram oiraga asigumba sena khainaba mayam ase. Aina thohanbani ko. Tanja aduda kakcheng ningthauna. Phare thomba. Yamna thuna chatnanaba thaurang taw. Nakhoi mayam thombaga chatminanaba thaurang tawro. Asumna thomba do kakcheng mayamga loinana mayumda nga akangba lawba lagli. Mayumgi chaksang yore ngarubak tamna chatpa hori mayamdo. Thombana. Itaw mayam. Ay kainomta haizagi. Ngarubak se. Aidi hangbusu ngamoy. Aidi apikpa jiba oirabanina kamay tawraga hangdoino. Lubak makhum masiba. Kakcheng makai aduna wanthaba makai noklaga. Itaw thomba. Aikoi se. Apikpa jiba nine. Se. Yengu se. Lubak mapam masisu khangi. Aduna aikoi mang thagi yung. Asida changi. Aduga yung. Nang sune tung inaraw. Aidi kizay. Lubak makhum masida chapkradi kamay tawni. Kamay chang doino tawisibo. Ay hayroi. As, itaw. Nang sidi onthokpani dako. Nangkay di itaw bu ngarubak si makhum sungang hangdabanina manungda kakcheng layrambaga amta udribo. Adubudi ure. Itaw, lao. Aigi tungday lo. Mata manghan bayad. Nga se, yamdrabasu machet amata oirabasu puraga prap handanaba. Natrabadine. Ada lehoriba asukpagi phibamdo yamna soani. Lao itaw thomba. Nangsu manungda changluse. Asumna makhoi ngarubak aduda pareng chattuna changba haure. Thombagi mafamdade angakpane. Angakpa ngaktane. Anauba taibangni. Kakcheng ataiduna nga akangba ado mayana chikli. Thombana. Aidi chikpa ngamdre. Oima. Ay bonthokna waridako. Nga akangba sifawba chikpa ngamdraba aise. Amuksu kakcheng ataiduda onsilaga. Itaw. Nuidina yayam kalina. Aidi tintaraga toi. Chikpaga amta yarakte. Itaw. Nangdi onba kuidriba kakcheng oibagine. Nangamdraka to pothar. Nga akangba mapamsu takpirabaninene. Aikoi dum hodaragi. Thomba do ngayak amuk phamlaga tuminle khali wakhalda. Aina maram oiraga asiba asok. Sena khainaba kaya ama yaure. Aduga aina tumina famduna laithokadran. Aisu aigi angamba kharada oirabasu pudaba yade. Asi khanduna fuk hawgalakle aduga amunga akangbadu chikpa hawragni. Yamna wana hotnare. Machet amadi kelakadawre. Kakcheng atay aduna mogi mathau tawba toktoklaga thombada adum yenglaga haine. Itaw thomba sidi humanga arara tarine tawrise. Hoine. Wanthaba tarine. Amuta khamdosira. Tanja aduda bot lawba ahauba khonjel ama thombadagi taram. Kakcheng mayam adu khangprek khangi. Kaino hujiki makholdade. Kaino hujiki duba. Itaw thombagi nga akangbusisu kendri. Taraktri. Adum napaga lay. Aduga kari makholno. Kaino manam sidi. Yam namthi. As ay ko ngor. Ay yadre. Ay lubagi mabanda thogi mayam. Namthiba manam aduda mayam adu khangba ngamdraduna mapanda chenthokna ragri. Thombadi nga machet adu phaknanaba kanna hotnari. Mayam chenthokna khibado ma uhaude. Mathanda sole. Hera. Moi chitpa makai honaraga kaidobai ngamuidana. Ai kakcheng asukpadugi thawai khandaba yade. Ai nangamledana. Asumna nga machet adu makhutta paiduna harau thoragle. Lubaki mapanda lairiba kakcheng sing aduda harauna pautamle. Itaw mayam se nga machet se masipuraga yam thuna chasila. Mayam aduna itaw yam nungai adudi chasila khara thurase. Asumna makhoi mayam aduna nga lubak adudagi pareng kumtharakpadu thombagi machene urami aduga hairai. As kakcheng sing asina marolama nga siloina chathomani amuk tawrisi. Masidine khongpak asina ne khaigi. Asi haiduna changsilai aduga amukasu. Yamine sidia. As aina loina hatringaida chiklakpana halani. Sumchit asina oina takthokhragi. Kakcheng sing adusu mathwai hingnana bakana chenari. Thombagi mataw kakcheng aduna hairai. Itaw lao kana chelo. Nga do tahurasano. Hore nga haklerga amuk lawsi.
aswaida lolaga laiseba khara kana cheloi taw thombadi chenba ngamdre yamna wari tanja aduda mache angobina sumchina sitorakpada thombadu yaukhre magi nga akangma mache tuso yamna lapna sitokre thombana kana lawe iche kaino nang tisibo aina wana moi chitpa makhai lorok panga mache tubu kai chakhrage ba as nang chikile mo khang aina lori mache to mache ama khaktani pictro pikpa mache ama khaktani ba asi hairaga thombana mache tamna chikna na bachin silame mache angobina e kaya da usitino ne wai si tokraba phawbada chinsila ine masimadi halage da asumna thombana mache gi khongbida chikna na bachin silaklame maduda kakcheng atay aduna thombabu chingthokna ba chensilaklame khanghaudana angobi gi tunglomdagi thombagi mataw kakcheng aduna angobi gi khuning akai baduda chiklame angobi khangpre khangi ayoma kainom chi as chiktabro ai khuning akai basiro as kakcheng demda udine somda kakcheng mataw adudi chiklamlaga tomina ngai hak lotlaga leikre mathwai kanjana ba adomda onthoi mahakna domda onthoklingai aduda thombadu amuk atay aduna puraga prap chenthokre tanja yenglaga thombagi matawa dusu angobigi khuning akaibadudagi chenthoragre makoina haine as itaw kamai tawni nga mache tudi kai lekhrajan asomda ngairamani thombana sauna nga mache amakhak lobugi bo kashu khalun ayam kolorake mataw kakcheng aduna ngai khoitaw haujiga kiroi kakcheng amana as nga mache to ale to masipuraga chasila asumna makhoi adu yamna thuna prap chatkre kakcheng makon yauri thombagi wari pumba tare kakcheng mayam aduna libadagi thomba mama mapa machin manawbu ningsinglaga amu kappe adubu magi mataw kakchengi machin manaw amasung kakcheng mama aduna aikhoi kakcheng di kappa chatnadi kapkan sese adugi sarukne chini se jause adudagi kakcheng mataw aduna as akhoi mase aibudi chini pijadaba kuire itaw thombadadi adum pijaraga le kakcheng amana amo o thombana hele sakpajabasu maramokpasu adugini asumna thomba kakcheng makhonda leirakpa numit 13 ni suragle harau yamna nusi chanana leirame awaba kaya amasu khangminarame kakcheng ningthauna thomba hayengdi nangbu aikhoi mayam nangi nayumda soidana thillagani matam khara mafam asida lehenkre yamna wan madugidamag aikhoi bungakpi aikhoi di apikpa jiban nakhoi gumba achauba jibada aikhoi na laman kumbagi itik leite adubu mama macha mapa sena khainaraga aigi kakcheng inai mayam asigi awaba se yengba ngamdraduna nangbu apikpa jiba olhankhibane inai sa hayeng ayuk nganta thomba se magi mayumda aikhoi mayamna thillugadabani ko ngasidi kainaramdai oina kakcheng aikhoina ngamjaba khara sinlang masi pumnamak chaminakise thomba mamita mape ira chele ahanbada mana lakpada mana tukuchena khalamba pumnamak ngasidi loina mangkre mayamdo harau chaminare aduga magi matawgi mayumda lagli tumba changlakpada mataw kakchengi mapa aduna thombada yamna munna yengduna leirame madu ubada thombado adumakirame kakcheng mapa aduna thombabu nongbata su kaude ngasina ahanbani thombadi khangpre khang thomba law ngasidi ipaga tumsi icha se asumna ikhoigi irakta amuk hana leiba phangadabu sunate ngasina aroibani law ipa konge law thomba kaptuna kakcheng mapa aduna koli aduga hairei baba ai matungda amuk hana jibasingbu halar apikpa jibani khaluba nakhoi mu pukjel chawbudi leiramdre baba ai marakta nakhoigi manakta lake maduda pabana ayaba pibi ai itaw higa tintrok thiba kaujing thiba chatminage makhoigi mayana chik bangamdaba posaksing ada aigi khud asina setuna puraki halakpada tinkhak tongduna itaw higa noknokduna halaki aibu marakta apikpa jiba olhanbiyu baba kakcheng mapa aduna kaptuna ibungo adumadi hadak mapok simbagi oithoklar nangi punsine hingliba makai apikpa jiba singbu nusibira uko matawado ubada kakcheng mama adu yamna harau jarame ahing adu makhoi amata tumdre kakcheng mama aduna thombagi dambal chini khara yombirame aduga hairei ibungo sese chini se
Hayeng lambi chappada chananabani. Adugane masigi kabok asisu. Nong ngangadawri mayamna thombabu thinnanaba thorang tawri. Pumnamak loina kapnarami. Kakching ahal amana. Aigi icha isu hatkibagidam. Taibang miyoiba singbu yamna sauni. Isuna ahanba lakpa numita yamna sauninki. Adubu ngasi. Isuna chatlamdai asida. Aina kaplibase karigino khangde. Thomba yamna lam henjarabasu ingaw ngawba angang. Kakching makon asida yamna nungaina chen chongduna leizabani. Ahal oiraba kakchengna puba ngamdaba thabak. Amadi potjay mana loina hotnagani. Koichen gani. Kakcheng marum singado atopa jibana jage tawbada. Makutnabu phubawo mayanabu chikpawo tawgani. Ahanbada sauramlabasu thombabu yamna nungsirakle mayamna. Kakcheng ningthauna. Thomba, kapkan. Aikhoi nangi yumda nungtigi laki. Karigi kapliban. Aikhoi amuk hana unararoi haibasu natana. Kapkanu. Asi haijabagi wani ningthawadusu mamitagi mapi ira chenduna kablakle. Thombana amu. Aina lankiba mayam adugidam aibu ngakpi. Ucheksingi mafamdasu aina soidana haijagani. Nakhoigi minungsi aduna aibu yamna wahal. Aibu hatokpiramba yadabra. Ningthawaduna. Lao. Mayam pumnama. Thombana apikpa jiba onkiba pungsing ado yaurakadawri. Madugi matam maduda amuk hana ma mi ongadawri bani. Lao. Amuksu makha tarai. Thomba. Ichan. Apikpa jiba onki haibase. Nang kanamtada haidokanu ko. Thomba kaplaga. Iningthaw. Maduda di haibigan. Ay mipung khudingmukta haigan. Apikpa jiba singbu nungsibiyo haidun. Aina kakcheng olubagi wariga loinana pau tamjagi. Makoibusu wakhal tahangi. Asumna Thombabu mayum tana thilami. Haibaga tawbaga Thomba mi olagle. Magi khubak mayayda karigumba apikpa posak khara yamna cheksina paiduna lairibadu yenglubada kakcheng mamana pirakpa chiniga kabokado oiramle. Madu yenglaga kanna kablai. Madu tabada mama mache machil manaw loina chensinnarakli. Machena. Haima. Thomba. Nangbu mamtona thilakpro. Uhaudine lakpaso. Thomba na haukiba thaudoki wari pumba lirami. Kakcheng sing adusu chatkre. Thomba su yaigi mayai adu mangkrabanina kakchengi marosu khangdre. Thomba yamna phaba angang ama onkre. Makoigi imung manungso apikpa jiba kakcheng phaba hatkidre. Marakta Thomba do chini makup aduga kabok machet aduga yengladuna hikna kappe. Aduga kakcheng kharasu aduma kabok amasung chini adugi manakta suru naiduna le. Magi marupu oiribra natraga mapa kakcheng adubu oiribra haibadudi kananasu khangdre. Thomba do toina thengnaba kakcheng makol khuding chini hek thadabirami. Mana ngamjaba khara mateng panglibani khanduna punsi chupa leiki.